Manipur Chathariba Kalup and Gilash Loshina Bart Lingang Amas Manipur Lingang Tamoishing Hotnabide, Maduna Manipur Shikang Kong Saber Lamdam Amagi Hakta Pogum Toy. Or river people must sit quite the Hennas Hogodori Basi Tungi Bill or Hogodori by Koying a Sigin Harold Sing a Sin Hibisi, Manipur Lingang Amas Laibak as he losing Basing behind Lady Bakang Aishina, Karimata Kangdan Lady Basiam Lali. Ngasi ko sa hino ibun pa masa kaya na mari bakan na bani haidun kulunga ko volunteer gi thorang load na kutta kulai paidun lan pham changdun lan thengnerli loina na mari baki dam ka thawai na pantha pi ki bin ha kaya am su yaukre adu ka hojing na ha kaya gi punchi de ka ngau na sarang na pandam leita ba makoi kanan lamjing biri amadi lamtak piri makoi na tawgada ba tawroi da ba karam lambi de chali haibu du si yengsin bi da na kaw thabung thaduk na thami ba gum tawri Kudam moina ngasi tung yumbi ehogodori ba ikoi inkhalak liban ha singi makuta nongmai pai ba khulai asi namduna pahel na bagi maramam oiduna marai bakan na bagi damak nongmai pai liban laingak ki oiba min yang da so ain kai na nongmai pai dun sinni hai bagi damak phadun ain gi oiba thabuk lakhot na bagi maramam su ohelli loina na marai bakan na bagi damak state security force dagi nongmai lo na bagi khongjang saru yaru haiduna mioi taruk su phadun ain gi oiba matungina jail da leibani Masi kaidagi thorakono haibada Manipur ngaki makhada leiba state security force leina prithibi gi lanmi gi mapung phab shakti leiba lebak sing manung da haibadi defense gi mari suba thakta leiba hairi bharat lengakna Manipur kannabagi lanmi thajil laktuna da pham thok thodang lobi dabadagi mari bak nusiban hakya chongthoraktuna khutta khulai paiduna mari bak Manipur kannab khonrakani masida bharat lenga amasu Manipur lenga ani mana khangadabani aduga tungi yumbiel o hegodri ba ikoi na harol ching lana sakhi gada lambi de lenga na kan gadami loina na makhoi bu khulai oina matang oina sinna bu storoi dabani haibidi makhoi bu sinna ning mong de sisinaraga kokthok ning matam na kokthok ki haiba khanbi roi dabani maram maduna hojik manipur gi oiri ba sathi de ba phiwa masidadi ikoi gi tungi yumbiel o hegodri ba na harol ching gi damak ta kari amata khanbi da gum tori basi yam lali Thikhreda lamdam sida Naga Amadi Kuki marak ta akan balan thokre Pangal Amadi Meitei marak ta su akan balan thok tan myoy kaya gi punchi mangan balaikhre auji kaudine Kuki Amadi Meitei marak ta akan balan thok tan myoy kaya gi punchi pikham na halli Mathangna Amuk Kanaga phuruk karam matam thok tawi tam mangamde Onthoknasu Laibak Thikhreda lamdam sigi myoy sing adom na thawai ta ni yengbiri ba Ipak TV News haiba News Networking YouTube channel amadi Facebook page asi adom apam oiragadi like subscribe amadi follow tawbiduna support tawbiyu haijari